ngasi phongkiba tungan tungan manipuri sifung singdagi maroibi pausing myamna thamjig ahanbada pung ani rom matungna WhatsApp service am kyari miyoi kyana pau thadok thajin tawbda yamna toina sijinaba app am hoiriba WhatsApp service malem yoina asoba khudong sadama mayoknabadigi madu sijinariba miyoi singna text amasum video message sing thabana tragana receive tawba thingki adubu madu amukhana sijinabi yari haina pung ani rom sumna khudong sadaba thokibagi matangda popular messaging app adubu salairiba meta na phongdo khibada khudong sadabadu semjinduna service amukhana halakle karigidamakta UK digi WhatsApp sijinabasingna India ra pau thabana tragana receive taw yakidabano habidi phongdo khide yakidabadubu yengsinba website down detector na confirm taw khibada tongan mafam kya da user singna WhatsApp sijinabi yakide haide henisu pausna phongdorakli atopa pawmana kaniga konana nupi ama phare Fogok Sao Ikai Police Station ki timna nupi ama kani kilogram 1.5 rong kona na phare Bisnupur District Police Command amadi Nambol Police Station ki apun matimna draka mari laina na miyo ani phare police tagi phangwa paun hai Fogok Sao Ikai Police Station ki osin lusingba timamana tidim lambi ki torbung area gi Sharon Park Hygiene Phamda fracking seking sathabda nupi ama kani kilogram 1.445 ka kona na ngasin thulpung ohum makhai rom tap matamda phare Paraba nupi dugi maming hatna hing hawkip sei kuntra mapuroiba khailam hawkip kawi Susampur district ki tuibong kunglal bengdagi ni hairi mangna kani edu sangom powder everyday gi makuda hapraga purakpa thengnabadagi phabane mak wangpong tawda kani edu yonanaba purakpani haiba khangmangamle nupi edu gi mathakta Fogoksa Ikai Police Station case malokhale hairi amaramda hawkiba thas gi kungani thuida leimaram lamkhaida bus amadagi yamlaba mei ka badrak phakhiba thawdo duga mari leidana Nambol Police Station lokhatpa case ta sienaba miema Bisnupur PS Nambol PS amadi Bisnupur District Police Commando dagi apunba timna ngasi fagat pangamle Parba miyedugi maming Khaimin Thang Munlo Allies David Say Nifu Apokpa SK Munlo Kawi Susampur gi Zomi Colony dagini Atopa madana hawkiba thasigi kungo homdoida turbung Bangla area digi kani kilogram 4.344 ga konana miyema phakiba thodok madi leinana lokhatpa case ta sinaba miyema Fogok Sao Ikai Police Station ma Bisnupur District Police ki commando gi apun batimna ngasi phagat pangamle Parba miyedugi maming Ginko Auksai Nifugama Apokpa Suraj Bahadur Kawi Susampur gi Thingkang Phai village dagini haide henesu paus na makatarakli Atopa paumana Sangai Festival MLTR Imphal da laktuna performance piragani Europe ki Denmark ta leba khwaidagi sauba pop rock band oiriba Micheal Learns to Rock MLTR sigi Sangai Festival da laktuna pasoi da leiba HBS ground November 18 rock performance piragani haidi 760 Foundation ki director Sani Simre na pirakpa Paudam amagi matungina sigi Sangai Festival asida MLTR gi performance pibaga loinana Sangai Mixed Martial Arts ki performance piragani MLTR na pigatoriba rock performance asi Back on the Road Tour 2022 haiba dugi thimna Manipur da pigatoribani Rock Band Party sigi maming leraba mihur ohum haibadi Jasa Sir Michael amadi Care Bencherna Manipur gi babok ta performance pigatoribani Ben asina leba sigi tuan city tareta susatuna performance piragani Manipur gi oina November 18 gi nungthulpung manga dagi numidang pung tara phawba pigani Ben asina leba sigi tuan mafam sing Aizol Guwahati Open Year Megon Festivals Meghalaya gi Turan sing mafam tareta su performance pigani hari ningsing bayabade Ben asigi miyamna pamna tanaribi sei sing 25 minutes Sibling Style Pen My Love na singba asini hari visay sing asigidamuk Malem gi thakta million taragamatu henbagi album puthokpa natana million taruk henbagi YouTube ta isay sing download tawkhibagi singthana ba thakta lairibani 760 Foundation sinduna Manipur da ahan boina UFG Gym amadi Manipur Tourism Department ka puno kusang maduna Khumalampak ki stadium na November 15 dagi 13 phawa Sangai Mixed Martial Arts miyamda khudol tamragani asiguma Malem gi thak pangthokpa event asi International Mixed Martial Art Federation ki makhada Mixed Martial Arts India na sinduna Sangai Mixed Martial Arts Championship pangthokadoribani championship asigidama unlimited fight championship asigidama official taragatre na saruk yagani
हाइरिबसिगिदमक MLA इंडिया की प्रेसिडेंट शरीफ बापुना लुसिंगदुना माक लोइनबा ऑफिशियल कया सु मणिपुर लागलगनी लोइनना UK द बेस्ड तोबा IMMAF की प्रेसिडेंट कैरिट्स ब्राउन सु डिग्निटरी ओइना सरक यारगनी MLA इंडिया की एम्बेसडर मसुम बॉलीवुड की ममिंग लेरब एक्टर कया चैंपियनशिप असिद सरक यागनी चैंपियनशिप असिद तोवान तोवान लेबाक निपान लाक्पा फाइटर सिंग मसुम लेबा असिगी फाइटर निफुएन बना मखोय मखोय वेबा परफॉर्मेंस सिंग पिरगनी असिगुम्बा परफॉर्मेंस असिगिदम खुमल लंपाक स्टेडियम नवेंबर 15 मदी 13 की नुथुल पुंग मरीदगी नुमिदांग पुंग 8 फावबा परफॉर्मेंस पिरगनी हाइडेनसु पाउसना मखाताना फोंदोरकली अमरोमदना एलिवेटर यरक्तबदगी US ता टूरिस्ट मंगा फुट सनीरोम लैनुंग लेख्रे यूनाइटेड स्टेट ता ग्रांड कैनियंस कन्वेंशन दा एलिवेटर अमा यरक्तबदगी मियोय मंगा फुट सनीरोम गे लैनुंग थोकपंगमदना लेख्रे हैना रिपोर्ट अमदा NBC न्यूज नाइख्रे मदु नुमाइजु नुमित याखिदबने मसुम टूरिस्ट सिंग अदु पुंग 19 हेना मफम अदुदा थोकप यादना लेख्रे हैना पावदुना मखाताना हाइदि मखोय अदु एलिवेटर कार मनुंगदा सबतुनो लैखिबनते मियोय अनिगिदमक नुमिदांग मखोय अदुदा $1,000,000 पीब होटल सुट अमगी मनुंगदा लैदि टूरिस्टिंग अदु मखोयगी मेडिकल कंडीशन मरम ओइदुन लैमाय मथक अदु यौनबा स्टेयर सिंगी कुन काबा ngamle एरिजोना गी पीस स्प्रिंग्स ता टूरिस्टिंग अदु हौजुक लैमाय मथक यौनबा मतिक चाबा उनबगिदमक ngairi एलिवेटर अदु सेमजिननबा रेस्क्यूअर सिंग अदुना थबक तौरी ngarang ningthokaaba numita mapanda leiba generator amaga samjinnanaba honabada makhoi mai pakidi kokonino sheriff's office ki wangloi zone packs na phungdokpada elevator repair tobo adu matam kam sangna sangani khangdre hedi karigumba repair du khalamadagi hena sangna sangba tarabdi natragana karigumba lainungda leidiba miyoi sing adu maphamadu leibada masada nuaitaba pulakpa tarabdi makhoibu singkhanabagi apparatus amasum search and rescue team ama thorang tawduna thamli hena wangalloiduna CSS taiki thaina gi lainungi gorung amagi manungdi yengba lakpasingi manungda sanghanap hotel amada sa thakpa masum laiba yahanduna grand canyons convention adu touristing asobu miyeng singsin phamni makhoy si United States ki manungda khwaidigi sauba akangba gorung singi manungdigi amani hairiba gorung singasi NBC news ki matungina sei million humfugo ki mamangda national forces na semkibani haini hansu paus na makatana palakli atopa paumana Rishi Sunak Britain gi yankhai getre suba prime minister oina thabak puba hokre miyam gi dama aruba warep sing lauragani phongdokre Britain की प्राइम मिनिस्टर ओरम्बी लिस लेबास की पॉलिटिकल की पुआरी द ख्वाइदि की तेन नुमित निफुग मंगानि खतम प्राइम मिनिस्टर ओरमखी फार्मेसीदगी तोखिबदगी हांगदुना लेरखिबा फार्मेसीबु पुननबा अनौब मियोय मेंशनबगी लमजेल द माकी मयुक्त लेबलक मियोय अमता सोंग थोरखिदबदगी इंडियंस ओरिजिन ओरिबा ऋषि सुनक नंगरा कंजर्वेटिव पार्टी की मेकेदगी अमता ngairब लीडर खनखिबग लोइनना इरोइनना King Charles ahum subana su official oina prime minister oina bakhangan khibadigi Rishi Sunak na Britain gi yankhai getere super prime minister oina thabak pu bawkhre leba asi gi khwaidi gi wanglaba laingak pu lusingmi gi phampu khibada panthadana ngasimak makna 10 Downing Street pi khiba ma prime minister oirakpi gi ihan han warol da housing Britain na khudong sa ba kya ma yunari masigi manungda inflation amasum cost of living crisis yauri hairaduna punama stigi nanthornabagidama housing aruba warep singlogi tangai phadab leirakle haina leba dugi mi phomna phongdokre Britain mayuk narakliba problem sing siga horak pham di COVID-19 pandemic ki phibam housing power sathiduna leiriba amasum Ukraine sa tharakliba Russia gi Putin lusingba lenga ki lan asinasu maram sing hoidi haiki maki mamangna prime minister oirambadagi resign tokrabi list matang na paladuna prime minister Rishi Sunak hai leba sigi setmilon gi phiban phagat hanana bo honaramada list ki mekedigi aran ba tawkhidi adubo asoi bakhra yauki ba adusu atamnana yawon khibanati tasengna maksoi khibanaki haujikti maku Britain gi prime minister oina khalabadina thaudang khudingmak माकी मफम द लेरी मसुगिदमक पैखतपम तोप थबक सिंग पंथदना पैखलगना की लोइनना ब्रिटेन इकोनॉमिक स्टेबिलिटी लेहनबग लोइनना लेंगा की मेकेदी की लौरक पोरेप सिंग मसुमा की लेंगा की थाउपुबु सिंग न मंगोना थंबा थाजब सिंग मंगलो है की ऋषि सुनक इहान हान ब्रिटेन की इंडियंस ओरिजिन प्राइम मिनिस्टर ओइबदना तना हौकी बिसई सनी रोमसी की मनुंग ब्रिटेन की प्राइम मिनिस्टर ओइब ख्वाइदी की नहा ओइदिबा मियोइ सुमान ओइदे माना प्राइम मिनिस्टर ओइरकपदा लिस्ट असी ngasi London gi tara Downing Street pi hi po warul amada Prime Minister Rishi Sunak ki lamjing makhara pekhalak wa thabak thorong punamak mai pak po oira sunai khi wa famasi list na
Buckingham Palace Satuna Mana Prime Minister Oibidi Topi Wapam King Charles Ahum Subda, Hono Bimatung in a Fondo Ludringi, Mamang Fondo Ramani. Lisna King Charles Ahum Subigi, Manaka Sakiba, Maki Aroiba Kongsa Duda, Mapu Rebama Sumasana Piani Lunaki, Mana King Charles Ahum Subda Pormelo in a Prime Minister Oibidi Topi Wapam Fondo Urubaga, Ikan Kanadana, Maki Mahod, Shila Ragataba Prime Minister Rishi Sunakaluinana. King Charles Ahum Subagasu, Awang Taki Mipam Mapangtoki, London House Levas in a Mayuk Narakliva Awabigi, Pibam Sing Sidigi, British Kimia Puramaknan Toraktuna, Yena Papamoki, Numitsing Sword and Laklakan have wapam Sufundoki, Amaramda, Rishi Shunaki, Makubo Oiriba, Infosys Ki co-founder Narayan Murtigi Mekadigi Sumaki, Mamaknupana, Britain Prime Minister Orapat around Noaba Pondo Pulonina, Rishi Shunaki Dama, Saktoxa have wapam Pundoki, Prime Minister Amoina Mahakna. United Kingdom gi miyam gi ma ki angam thakta aphaba thabak sing torakan hanis phungdoki Bengaluru da phungdoki bu of Mamad Minister Basar Baras Bombay gi makiti gi su Rishi Sunakta harau nungai ba phungdokre se minister na phungdoki bida lewa si British sing na sahi sani hena mapu oiduna palamani madam sina ngasi gi asigumla ba aso wana bo hong mama lakani haiba mangjom na kanamatana khangnaram khidabane haki India asing sidi hiram kudimakta mangjil thana sangsilakli leba ama oibidana leba sigi miyoi kya tuan Malem gi lebak singda parliament ki members oina khanba yauri makhoi gi manungda Rishi Sunak su ama oina ngasidi mak Britain gi anopa prime minister ori mak ki mai pak gi khongjil mapung phare hani su chief minister Basabaras Bomai na phungdokre hani su paus na palakli Makasa tarak poina to papa mana cyclone sitrang na maram oiraga aizola masum longlei da school sing thonglon kre Cyclone Sitrang na maram oiraga Mizoram yauna leba sigi awang pok state sing akan manunglei nungsit tawhalaba yabi ki oithokpa leibana aizola masum longlei district ki manung sana leibi school sing asisu thonglon krari haukiba numit kharani ki mamang su state government ki mari leina official sing na haukiba nithokaba numite ki hauraga leba pokpa masum yum education numita torel satana ba warning tawkiba ga loinana akan manung nungsit tawraklabadi khanghauduna torel sing isau tholakpa yai haina khangan kibani Madugi makha tarak poina aizolam lunglei district administration sing district ani este leiba nursery digi horaga class 2 phawda leibi school sing thonglona na khangala khibani state asida hauji oiriba weather gi phibam mase phogalakpa leitabana maram oiraga haukolakpa section tharangi saruga moina school thonglona na ba phirep lokhibani adubole mhoribi state sing gi oina di hauji maki oina school sing thonglon bi wapum leitri hairi Leba sigi yumthang nana leidiba Bangladesh ngarang cyclone sitrang na akan mase theng pi khibaga loinana miyoi tare senkre leba sida hauju phabi oina miyoi tare sikre haina confirm tawkhrabasu makhatana asiba masing hengalakpa yabi oithokpa leiri cyclone sitrang na Bangladesh heklan thorakpaga saitheng piraga doriba sikmaru oina leba sigi awang nongpok thangba sarukta leiriba state singdani haina su thajaba yaba report singna hairi atopa pawmana Indonesia da passenger jahaz ama mai sakpada miyoi taragom de siri ningthokaba numita Indonesia gi mayai thangmu lamdam gi province is Nursa Telangana naknabi isingi sarukta leiba passenger jahaz ama da mai salakpada gi miyoi taragom de sikre rescuers singi matungina sibaksang taragom de recover tokiba loinana miyoi sani ga khumpu ga humdai rescue toki province adugi search amasung rescue office operation unit ki head Saidar Ramanjoy na haki madudi hingauba singdugi manungda kharadi asu apan nanglamki asiba mi sing haujuk puna taragum de sire mara makhatana phongdoki bida nongsingi phibam phatabana maram oiduna thi humba amasu mi kanbigi operation haujuk lepli phibam pharaglaba matungda amukhana sathagani search amasum rescue operation adugi field coordinators oiriba Raman Zayan haki madudi rescue operation aduda maki office ki miyoi singa loinana atopa passenger jahaz amasum mafam adugi miyoi singa saryaki Mahangna accident adura thiba khangkhidraba miyoi singi masing palu yakidi toigomsum rescue operation aduda miyeng sangkhigani haina mahangna phongdoki provincial search amasum rescue office ki makok sudayana na phoni khuthangda agency da phongdokibada jahaz ta mai hek salakpada madugi passenger sing amasum crew members sing kudakta sapagadaba mafam sing da puthoki suhaidi makasa tarakpoina myamni tendak i pauk sim myamna thamjagi motorcycle ani thomjenabada miyoi mari sire Uttar Pradesh ki Syamdura area phauduna saliba Maharajaganj Gaura Khapur lambi dangasi motorcycle ani thomjinabiki thaudokta miyoi mari sikhibaga loinana ama sokle haina police ki mekari ki phongdorakli police ta phongdorakhibiki matungina thaudo si ngarang numidang thokibani ajit chai taraga manga
Sani Yadav say taraga teret amasung Sundaram say taraga mapon makoi hum function ama yaruraga mayum na halapagi lambida makoi na thorokiba bite adu control to bangam hodabadagi Anand say kun ngatru amasung anu say kun ngamanga na tungduno lakiba bite ta thumjin khibani suhairi Ato papa amadanamu Myanmar mina war crimes sa thay na maral sirabasu akan ba air strike sa thari Myanmar gi ethnic minority forcing na makogi laifam na Myanmar gi military sing na akan ba air strike sa thaduna war crimes sa thari haina jundalan mi sing na maral sirabasu Myanmar gi military sing na akan ba air strike sa thaduna akan ba attack thori minority forcing na phongdora pada jundalan mi sing na lebas gi misa myam na akan ba air strike sa thaduna war crime thori haina akan ba maral siraglibini Myanmar mission haukiba nomaijingi athingwadagi hauna leba sigi awang thangmada leba Kachin state ta air strike sataduna yamdrabda misam yankai hatkibani makoi singadugi manuna Kachin Independence Army ki official kaya yauki hainasu media report amada phongdorakre thagdo sigi matangda Myanmar mina phongdorakpada Kachin Independence Army na Myanmar mission da ambush tharaktuna makoi gi lanmi kya hatkiba dugi pakhum moina air strike asi sathabani Independent Army na satharakimba ambush adu international rule of engagement gi wang madani haina pakhum pirakli leba sigi security forcing gi mathaudi lalhobu singbu mayokna ba loinana leba sigi peace and stability ngaktuna thamba haibisini haina military na thadorakpa sirol amada phongdorakre KIA gi lanmi singna sei humpu hena Kachin people gi dama greater autonomy tanuna lakhibani harinsu paushin makhatana su phongdorakli amaromdana Cyclone Sitrangi Saiteng Nanglaba Bangladesh Tamye Kungamari Shikre Sathibigi Sang Hantarakli Bangladesh ki mi yamna kungna taba aneba mafam da laiba mafam singna ngarang ningthokaba numiki ahinda Bay of Bengal tam thiraba nunglei nungsit sitrangna khunglei thunu yangna paisilaktuna akan ma saitheng pirakpadagi miyai kungamari hatkre haina agency na phungdokre asiba miyai singadu Barguna Naral Sirajaganja amasum ithat oina leiriba bol district sailaksida tamchiraba nunglei asina ate Bangladesh district singnasu akan baje theng piraktuna so upon camera yaukiba maramna asibagi masing hengalaki gani haina panarakli Bay of Bengal da horakiba sathiraba nunglei puba akanba nungsidasina Bangladesh lanthurakiba ga loinana India gi awang pok thangba leiribi state singdasu akan manong tahalibani nunglei nungsid haujikti mapangal khara sondharakli ngasi ayu angan mera nunglei asigi sakti hantharaktuna low pressure area singda mapangal hanthabagi phibam ama lakhre amaromdana Hindi ozagi recruitment gi result lathokpiu haukiba English singani ga kunga matugi November kunga mari da taukiba Hindi gi primary amasum Hindi grades to ozagi recruitment exam gi athupu matana lathokpiu haina all Manipur Hindi graduate and Hindi primary teacher DPC phase 2021 candidate association gi sirol amada demand thori association asigi assistant secretary is nandagi sirol amada recruitment asi haidoktana leibana central matam laps oikhigadra haibigi wahang kya lakle masigi sumatakta anauba recruitment process toksilakpa asina hena singnaba amasung mi paiba pokale maramaduna atupu matamna result asi lauthokpiduna laikhai amadi tahanpam thui haide henasu paus ta phungdorakli amaromdana Lisipriya gi mobile phone lakre Sal environmentalist Lisipriya kangujamna ngarang Greater Noida Diwali gi mai thanbada video namduna Facebook ta live tawringaida bai tongduna lakpa naha ani nama ki mobile phone adu lakre activist aduna Nirmala Empire Housing Society gi mapana video namlingaida masakhangdabana ha ani aduna mobile phone adu lakhibani haidi Lisipriya kangujamsi India gi environmentalist activist ama oibigi mathakta D-Cells movement gi founder ni mana sei taruk surakpadi gi hauduna tuan mafam lisatuna climate change environmental protection gi campaign kasa thaduna lakhi English ngani ga taraga mapanda Spain gi Madrid ta pangdokpa international seminar on climate protection su wangang ki haidi haina paushna makatana su phungdorakli adu hausikoi di myam paushi matang se lusinjarage masu myam puna anau update ngai minasi haina su channel sigi mekai digi myam famna thamjari